Lamdam asida thokliba irang asina maram oiraga lanjenaduna Imphal East ke relief camp amada chongjafam loduna leriba miyoi singna lenga ke khudong chaba amata fangdana masana thabak suzaduna hingnaba hotnahori. Imphal East district ke Lamlai Kendra gi manung chana leiba Lamlai Upper Primary School da Maitai Peace Committee na hangliba relief camp asida chongjafam loduna leriba Gwaltavi khunau Sabungko khunau amadi Chumukhong Moirang Purel gi miyoi sing lenga ke chakthung amata fangdana masana afangba thabak suja nomjaduna hingnaba hotnahori. Relief camp asida leiriba inmate singna fongdoklakpagi matungina haukiba me ahumdagi thoklakiba irang asina maram oiraga lanjenaduna mafam asida leirakpa matam sanglakpana relief camp hangliba leikai asigi miyoiga leikai amagi miyoigum amatoina leirakpa amadi leikai asigi miyoi singna nungsibiduna matamgi thabak inkhang sing sunaba mateng panglakpa asina inmate singi hingnaba lambi ama oiri hairi. Amaromda relief camp asida leiriba angang singi mahai masing tambasu relief camp hangliba school asi yauna manak nakpa school singda tamli hairakpaga loinana mafam asida leiriba inmate sing asi lengaki maikaidagi sawongbung amadi nongada da hangliba relief camp singda hongjinaba hairakpa amadi maduna trabadi lengakna piriba chakthung sing piraroi hairakpadagi tha aniro masi lengaki mateng amata fangdana relief camp asida leirakli hairi. Relief camp ta leiriba inmate singe maikaidagi makhoigi angang singe mahai masing tamba asi chahi asigi oina loiba fawba mafam asida leijage mafam atopada hongdo hongjin toba haibasi angang sing asige chathok chasinda awaba oirakpa amadi ahenba sel mathau tarakadaba oibana madu fawba lengakna mateng pibiyu haina kayarak haisakre hairi. Adumapu lengakna hangliba relief camp ta leitrabadi lengaki khudong chapa fangloi hairakpadagi masana suza nomjaduna hinglakpani hairi. Shagi mingje James namar kom Tumukhong dagine bako aije sida laiba tha manga mukti phare aige ichanopi ga khoini laibne adu imai pati khundagi thokpa yadamne moi didum khun nga ga lehore khoi sida ai isa je college tamjari haije dum sida lairamina chathok sinju gari ju laite chathok sin jampak yadamne mar khaga chatle hojik chu college ki form bilab ki matam ju yawre abaduna form bilab ki paisa ju laitamne kaino je paisa ju laite adu ki thabak cha phang sudana si lamlai gi ju ine hoina ju khoje masa khangpegi moina thabak che dum atopada sugidab do khoida piraga hoina sujaraga hojik form bilab ki matam maslaki form bilab ki dum paisa ju tali chana hoji dum tali sarkar dagi khoje relief na haraga ju relief ki maming khato oi bai tare ti moi ki sarkar dagi pibam thokpado loi kakre akoina haijaru budu moina si relief se sida lairanu somong do khongkalo haira do khona di layak to sidai tamong khopam sidagi do khudong jabnina ada lairaga di thabak subam ju leite khangna ju leite adu gi khona khangna jana ba si lamlai jida dum khoni chana leijage sida chana thakna di December exam loi bo tang de khona PBU haibi to moina ya bidre adu khoi sida khoi isana dum tanjara leijaro harapode khoi ja dum isana tanjaraga dum chajaraga khona dum na chari ai hojik college ta music che college ki second semester ki form fill up yorok matam yorok gi paisa gi khutong ja paisa leitabani dum low khomaga form fill up tongnaba na hojik mak low khom muraga halakpada ngai re je adu ge chanu pi santak 10 thadoine ma gi ju dum boarding laiba je sida relief tale ma gi paisa khorsa nungsa dum taurini aina khulle aina paisa sidai low khom dai talakpada ma gi dum paisa khunto khunjin tawraga ai ge form fill up ju tale adu mai ju pulo talaga lairi hoje si kanona di sina di somung da lairo aduga relief ki phomum thokpa khogi phom thokpa lanjar pui phomum thokpa do moina pirage habda khoje angang ge ju saida anakpa da laik lai su tambani na da moi ge ju khutong cha da ba khoi ge ju lamnai da sum lai ko ni khangna jana ba adagi adum khangna jana lairabni na thabak nung bak chatpa khop da moi ge mateng dai dum chatle ada ada lai ge di khangna jana ju laite thabak sumam ju laite lairaga moi ge chana ba duna di laik lai su ju tamni na cha na bo to kata pi duna di kona rak tamni na ko sida leijaraga paisa hen ba tanjaraga dum naraga di sarkar da ina haijaning muti adum hanagumna mateng pangbiraga koi hanagumna dum mafam sida matam khara di laik lai su angang laik lai su tambal loi dirok di matam khara sida dum leijagi ge sabuk khunau dagi ni mingna ngan thoi gowe khoi sida na angang ga ai ga leiba yum da di khoi ma hoi ga du in pa hoi moi yum nga khun du thado pa ya da bani na khun wa ga le cham huji paw di moi na ka khra ba di na khoi na dum pu tho dum cha ja re du committee ge na marak te le kai de gi pangakpa pangbirak pa adu khoi na sida law mutam ni na law kum ba chala khola khoi na dum cha ja adu di as wa ba da kam thiang ba marak da ani ga chali chu man
yum ꯂꯩꯀꯥꯟꯗꯗꯤ ꯍꯞꯇꯥꯗꯒ ꯉꯝꯃꯝꯃꯦ ꯁꯤꯗꯗꯤ ꯄꯥꯛꯅ ꯉꯝꯗ꯭ꯔꯦ ꯉꯥꯔꯤ ꯊꯥꯛꯇꯕꯁꯨ ꯌꯥꯎꯏ ꯏꯟꯖꯥꯡ ꯅꯥꯄꯤꯁꯨ ꯐꯖꯅ ꯆꯥꯕ ꯐꯪꯗꯦ ꯂꯩꯀꯥꯏꯒꯤꯁꯤꯅꯕꯨꯗꯤ ꯐ꯭ꯔꯤꯗ ꯆꯥꯏ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯤꯗꯤ ꯌꯨꯝꯅꯗꯤ ꯑꯗꯨꯝ ꯍꯦꯜꯂꯤ ꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕꯗꯒꯤ ꯂꯧꯁꯤꯡ ꯏꯃꯧꯁꯤꯡ ꯏꯆꯥꯁꯤꯡꯅ ꯀꯨꯝꯕꯗꯒꯤ ꯁꯤꯗ ꯁꯨꯝ ꯂꯩꯖꯒꯦ ꯍꯥꯏ ꯑꯗꯨꯕꯨ ꯗꯤꯁꯤꯅꯗꯤ ꯁꯤꯗ ꯂꯩꯔꯗꯤ ꯄꯣꯠ ꯆꯩ ꯄꯤꯔꯣꯏ ꯗꯤꯁꯤ ꯑꯍꯨꯝꯂꯛ ꯂꯥꯛꯑꯝꯃꯦ ꯄꯣꯠ ꯆꯩ ꯄꯤꯔꯣꯏ ꯍꯥꯏ ꯄꯤꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯖꯔꯒꯦꯅ ꯂꯩꯕꯁꯦ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ sida senaraga lay cha ai su jinje senara lay bunina imojingna ijajingna lakumme sidana lablai sidana sufam nampham du lay yena lay buni adu atai da lay radi sufam nampham khangoi na koi sida lay buni adu akoi jibu moina liri kemda lay tabaga chamane akoi je liri kemda lay buni adu lay riba akoi je moi saka sina pot piroi hai adu pidra jo akoi ju ngamna ba honna jai honna ba je asi wai wabadi sa taba de aying ching wan ba de afaba yaning aju wan de honna ba je si khara wai aduna mayamna sagana mateng khara ta honningi zatlaga ju hai adu kapti nona disila pare ju hai